Kumbi Kendra gi manung chanba Borayangbi fauduna Khungang kun henbagi lifeline lambi oiriba Sagang Dagi Sugnu Thongkhong Taba kilometer 12 rom sangba lambi gi fibam ka henna fatabana lambi paring asida lairiba khunja sing awaba amadi Khudongchadaba kaya mayoknare Athubada Lambi Semjinbiyu haina Borayangbi Youth Progressive Alliance BYPA na lengakta taksilakli. Alliance asigi maruk oiba thaupuba sing yauna ngasi fibam soklaba lambi paring asida miyamna thengnariba kayagi matangda Baipagi President Rafizuddin na fongdorakhibada tongan-tonganba khungang kun henbagi miyamgi lifeline oiriba lambi asi chahi 10 henna semjinbidabana lambi asida tangduna hingliba miyam asuki matik awaba mayoknari. Borayangbi khungang manungda leiriba tongan-tonganba lambi sing yauna Borayangbi Khunjaupalli Road asisu ngasi fauba nung ama fauba chaibidabana leiriba asi Borayangbi gi khunja miyam asi mirai birabra haina lengaki mari leinaba khudingmakta hangli ka hena fibam soksilaba lambi sing Athuba Matamda Semjinbidrabadi Baipana lamdam asigi khunja miyamga loinana akan makhongjang kaya changsilagani haiki.